Nongsaba haujiktada khangai mamana sinbani haiba thawaina unau hairadi nongsaba na wa ama natraga ama hairaga thaidokigani haiba khangbagini araiba natte wafamsi mimang thokna wa ngangnaba yaroi dawri nokta yadaba minok ama leitenglaga changsilaktuna phammi leiramliba atopa khara ahan oibi nupiduna hairi nachanupasidi masakpu onthokna phajakhre haimi Nongsaba Luchinda duna hairi mayambu aigi sagyeng balak piramiro Nongsaba ki mamana Nongsaba ki phaiganda makhutna sii Nongsaba mamada yengai Nongsaba ki mamado noklaga mamana biduda hairaklammi Asumaina karanda ngangdana leibani Ahan nupidu nokpetamak tawri Ngasaidagi wari sanaridu laisabi adudi karisto hairakta Nongsaba mamituna yenglaga lay Nongsaba wakhalda Koraida ki ngawinu Ikoi masina pura ka ibu sakhang na halisimo Asap kuina na bima da koida kailaira ka Angawi lawradi Aigi kari phazapam noma Yengwani Masak asina khara phazaradi pai Mi hatlura ka halak pa hikman kai Mamit asiba sukop hikop taba makhay yengba nga mimi Adum na layri ngay Wetar amana Chana ba putoklak tuna toklai Laisabi nupido konjel kalapna Haujikta puthori ba chapochi kanara chadoino pushinkro Nongsaba sumamaso ikhang hekhangi konjel so hobaga sabtra amadaga nganglakpa oibagani Atai lairiba customer singdusu makhoiromda loini yengnarei nupido gi mamaduna Ibema tapna ngango Kaidobagi tapna ngangdoino customer magi pukning pelhanba ngamoida boiradi karigi fast food hangino Nongsaba mama macha yengnei waiter duna order do riba singsigi makha pona matam khra changbani Hey lachindu khumakano Ima nang lehokhidra ai chatle Asi hairamaga nupido phuk haugatlaga thokre mama dusu machabu kaukau dana chatki amuk phat hanjilaklaga Nongsaba ki mama da hairi ida sawba yade akhoi khara halamage Nongsaba ki mama ki paukhum ama ngairamdana amuk thokre haujiktada Nongsaba ki mama na hairi onthoida kari phibam na haujiki dudi Nongsaba wa oina haidabi mama da munna yengi waiter duna order shi thamiramo waiter duna table duna thamna hairi haujiki nupi duna somgi yumgi imau oiradi Nongsaba ki mama na yare Ashima out oire Nongsaba na Asima haidi kaino ima Nachanu pasya nupiga supang phangdaba daunaga Hai taningdi chadokshi tumina chaw Handaki chahi shidanya nang luhongdaba yadabani Yari ko ima aina khangna dum tawrake Asam na chawa yaba khara charaga bil piramaga thoklakli Nongsaba ki gari da punna halakmine Haujikta mama na hairi Ngantana khangan birakli se phai ko Isor she lay ko, isor lay. Nongsaba gari thawna noksu nokning lakli. Adubu manok dabi gari do adumak thawduna lakli. Nongsaba na hospital dagi hatho hankibado sanarimbi nungairamde. Adubu kari hairuni. Tasingna ngasai nurse anina sanakiba wari adubu achumba oigadawribra. Karigino mana asuk mabukning dami pairiba. Kanana maba hojik nungsibi kini. Mathanda amuk jai He pangbi Layman chalabi na hakna Karigi na tikna pa khangdana Atangba mani amabu mitari Mani Nang di naton jabi kulab ni Naton jabi kulab Phasabagi magun yaw dabi Thong naw dagi mapanda asum yengdu na layri Thong ado hangakpagi makhola duda Ipapa khat krista na rimbi Adubu mama oiramba duda Masadu khazik ne na dazay Kaidawre, kanala ami. Bimolaso, nahan gi thodok adudagi ipapa khatkrabani. Sandarimbi sukhangi, aduna tapna makok hairi. Bimola, asang bastora mo hondoklaga, machagi manakta changsilaktuna phamai. Aduga machada nungsini yengjay. Sandarimbi, pairi baboy duda wahay ama iduna mamada pirai. Mingsel, Bimolana. Ichabo mingsel yengge hairi ranya. Pigi. Mingsel du lauraduna machanupi dapi.
Sanarembi mingsel adu thangkalaga mahaki sakpham adu yenguba ngamde. Makhut adu sonikli nikli tawduna yengnaba hotnai. Kuidi hik hik launa kappaga mingsel adu laktana langduna thugai. Bimola machanupigi manakta thuna chenchinduna mathada konchinbiduna kappadu themjinbi. Mingsel kaibagi makhol tahawbi nurse amaso changaktuna kari tawrabano haini yengai. Mingsel kaibadu ubada cleaner ama kaururaga punna changminari. Nurse nupiduna Bimola da hairi. Nine amta handokpiyo hidak amata kapke. Bimola na doctor nadi hidak kapkadaba lay hairamde na ibema. Anawbi hidak natedanine mana pakhalisi phanaba ngayak pathanaba kapke dawbani. Bimola do khasik handui. Nurse tune hidak kapamaga Sanarembibu pathahalamaga thokri. Cleaner nupidu Sanarembida munna yengamaga thoki. Bimola do mabukningda Jinglen bu karamna cheirak phanganjigi khalammi. Khanba yaba khallaba matung Sanarembigi phone dagi Jinglen ki number lauthoklaga room dudagi mapan thoki. Nongsaba mama machado lambida wa amata ngangnade. Nongsabadi ningsing nokninglammi. Aduga mamana urakliba phibamduda masa pumba sok chatkhrabagumbani. Mayum hek yobaga nongsabadi monda amada hui khongduna changkri. Nongsabagi mapana mamada hairi. Hey, kamdawre. Haujiktada nongsabagi mamadu wangangli. Is karaidagi ngasigi si marijek jali. Adu kari dawre du de hayudana. Na mahenbra watbra amatawba jani. Asi haiduna tamduna khangalli. Nongsabagi mapana. Ama chakristo atay lady. Mathang unahanaba shingadabani. Natrabadi asi. Mama machadugi makhuda takrani. Phana nungaite hairabasu. Ai mabu yumsigi. Mau oina laushinbadi pamdine. Yari se makhoi baba. Adugi yamna khanjin biruranu. Mamaga mapaga gi wari tu taraga nongsaba mapukningda khalami. Nachabu warongno. Handakti ahanba amasung aroiba oina ima babagi mayukta lepa tari. Asumna magi kada changki. Nong hengan baga lalito Kumar hoida laklammi. Kumar ga phaminaduna wari sanari. Kumarna kari wanune tamu luhongbada hayengda ngairi. Aduga luhongba yaure haisibu kari nungaitaba lairagene. Khangde noina thokpa phanaba shinkro. Hera tamu angang machagi mongda nang ngasi tinadre kaunaragumse haidu yaba natini. Kari nune ngangnari wadu Kumar gi nupiga yangoi sanagasu chakhomdagi tarammi. Kumar gi nupina Karino ne koi daisibo ahan matam oshilakpagi peng joida zano natraga magi nupisina kari mo haijila zano. Yangoi sanadi kari sto hairakidre tamin wakhal amada lay. Maram sinara ngarang kai fana yamna mathasana phone pairakribado magi damak awaba kaya mayoknarabra khanna Yangoi sana wakhal amadagi amada khallingaida Kumar gi nupina hairi wagadu taramde. Kumar so Lalit ki anam kanba maungduda saugalaktuna hairi. Phari tamone yaurore hairiso kaisu kaidi. Animak aigi changaptani. Aduna miyamangda chophanbadi chophalaroi. Sanahanbidu prap laklaga hairi. Karino makhoi baba najaga ngahak saunabagibu kaidobagi luhongba yauroidoino. Pharasu phatrabasu najako khalaihanni. Makhoinabu kari khangdoino. Soikhiba lankiba yaurasu mama mapa ikhoina ngakpidawni. Kumar, nakhoi tamosi ahan oishilakpagi ngangnaba yadrabani. Nang saunuko. Saudi dayma aisu phana themnaba hotnabani. Ada sikhang hekta khangbasida aisu khon khara kankre. Kaide. Lalitna wa ngangba nangde. Sanahanbina kari no hairaga puraga chatki. Makhoi chatkrakanda Kumar gi nupidu thoki. Aduga mai nupada hairi. Tasingna magluhongba yauroinabu. Haibro. Hainupi, ay angawra. Mina haidana haigadra. Aibu, makhoi baba ngawe haikibro. Jamna hangbaga se yadrabara khangde. Ado, ije sanahanbi sinamu kari khaliba. Kaningba khanjarasanu. Ay tension yamda kai. Ising glass amda thake. Yangoi sanana hana puthoklaktuna pirai. Kumarna. Aigi ichadi unthokna gyan takre. Karai. Asi hairaga
ising glass tu lauraga thai. Yanggoi sana, Kumar hoidadi kariso hairamde. Kona tablap na kay fada oy na hanglage khanduna, chakum da changki. Kumar ginupina. Hana da gimatway ganungay ta na layrishida. Ngasigi wasi mugdari. Kumar magi nupido wadi ngang dabida yengai. Wangang lambi nupido tumin laiki. Hospital ki duty loiraga, malaya mayum halage hay na thoglakpadani. Staff singdo, yanggoi sanaga kay faga ki invitation lakpagi wari sanabado darami. Mi singdo na mangonda yengdo na hayrakpagam, magi wakalda kalami. Malaya ko'y thanalay thaningdrado na thoglakpada, miyoy amada amok thengjili. Karino ne, yenga chatlo ne. Sorry. Wahay sika khairamaga malaya thokre. Palngak pasu tumin yengdo na lehawi. Masto, hospital manung changakpada, sanaram libo wari dudai. Adobo thoy na khanjindabi manung da changki. Staff amana. Mayanggoy sana haibidu na hospital se. Magubo ki oirabani na maming onkraba zala haimi. Hoyne, handak doktor lalichi yam tawsabadaw na tawdro. Aduni haisi, machanupa na loba mamogi property ni na tawjari oiramni. Mayanggoy sana haisi su pangira singina. Haying maput maral pumba loba loirakanda mayna khaina bizarani. Yarisi, ekoy se miki miwa singang naman kri. Miwa ngang na basti nungay dawrini ni. Asi haina duna noklambi. Yanggoi sanado ngasidi, masado wakal ama inung nungayramde. Kay fada phone tawduna hangadabaso, thabak chilamgani khanna. Kona tapna tawrage khallaga, mathanta wakal mayam ama khanjinduna layrammi. Laisi changakduna hairi. Iche, mamina chak charase, lao. Kapiro kaino iche? Kapteda. Laisi du thuna thokraga, Kumar gi nupi ka amuk punna changminarei. Kumar gi nupi na. Bema, kari tawre. Haujik ngang nakhiba wadugiro. Si, adugibu kapkanu si. Icha sidi aikoi lairi sidi. Ma yauroi hairaga, luhong behikta tokadaba natte si. Nine, aiki mapokse. Iham pattaba haidu oiraman. Pokpadagi na haujik phawbada, thengnariba mayamse. Bema, miyoy bahay si singak taninhi. Sida thoyna khanjilunu ichasidi. Asum na Kumar gi nupi na themduna sak chamina na ba thoklak minai. Kumar na harau na. Lo, chak cha thokna ba tawrashi lo. Yanggoi sanadu isuk suk thana changak paduda. Kumar magi nupi de yengai. Mit yeng na ingit tawrak paduda. Kumar du khanglabagum tumin lairami. Mayam punna chak du cha thok minaraga. Kumar du magi kada changa aga kay fada phone tawrami. Hello, kaka. Nang thabak changba kanda sida mukta law. Horen numidang wairam laage. Hoi, Nanggi maongi ko. Hondu thamnari. Yanggoi sanadu laisiga gari machada sana sakibadu lawro ni haina chatnaba thoglakpaga Kumar gi nupina. Laisiya, gari du yeng dana thawko. Hoi mami. Asum na thoglakpani. Lambi lan thoklaga thawrakpaga makhoi gi maningda bolero amai inarakpagam tawbadu. Laisina gari ki side glass dai uraduna yanggoi sanada hairi. Je, maningdagi bolero se ekoi matung inarai moise. Yanggoi sana mamai lay thoktuna yengi. Thawriba midudi khangbang ngamamde. Adum na layringi. Makhoi gi gari maningda sapho kanna thengjilamaga handa yengamda thawraga chatki. Gari do ngakpa ngamhawdabadagi nupi anido gari ga punna turami. Miyam tinba mafam oibagi layramba misingdu senchinaraktuna gari do hugatlaga makhoi tapna hugatlami. Khara ahal amana. Aima, sidi Kumar hoigi angangsingdu ni ne. Number yauradi phone tawraga paw mukta piko. Nupi kharana yanggoi sanaga laisiga do hugatpirami. Aduga dukan layrisingdudagi phampham puthoraklaga pamhalaga aswak apan yengi. Animak masa atay dati kahena so amde. Kong danan kibagi, kong dudi animak narami. Kumar gamagi nupi ka suthu na yauri. Kamay tawino? Yanggoi sanana haidringi nupa mana. Bolero mana maningdagi thomjilamaga gari ka na thawraga chatkri. Karay da soke noibo. Atay kay shubadi sokte. Kong se kharanay.
ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯤꯁꯦ ꯑꯗꯨ ꯍꯦꯛ ꯍꯥꯏꯕꯒ ꯃꯅꯤꯡꯗꯒꯤ ꯁꯅꯥ ꯀꯩꯗꯧꯔꯦ? ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯛꯄꯗꯗꯤ ꯀꯩꯐꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯩꯐꯥ ꯃꯥꯁꯨ ꯄꯥꯎꯈꯨꯝ ꯑꯃ ꯉꯥꯏꯗꯅ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯀꯩꯐꯥꯒꯤ ꯃꯇꯧꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫